खुरुमजरी इमेज पाउदम मियंग ताबिरब ख्वाई पुनमकपु अहानबद तराम नोक्सरी ngasiगी maroiba pau lamjing maira sapam robin hood laikidabagi ahum subaning sing thoram pangtoktuna haikat lekat tamkre tayama charitable trust na mahiroi sing cycle yanthokre loinana first district level painting competition category ahum da pangthokre haujik ngasigi mapungoiba pau amuk lobirasi Manipur da inner line permit system chana halu haibagi khongjang da English ni taramanga gi July gi tang ni pan da punsi lom khraba Anand Singh Higher Secondary School gi mairoi lamjing maira mingthol fangraba sapam Robin Hood laikhidabagi ahum subaning sing thorum ngasi ma ki aroiba yatafam awa chingda pangthokre ayu angan badagi maike kaya dagi masing yanaba mahiroi sing yauna miyamna awa chingi khubam da laktuna laikhidrabagi mafam da haikat lekat tamki Joint Committee on Inner Line Permit System JCILPS Sindhur Pangthok Khiba Thorum aduda JCILPS ki convener Arjun Telhai ba yauna tungan ba lup kaya gi lusingba singsu sarugya ki Thorum aduda JCILPS ki convener Arjun Telhai ban hai miyam na honoru ba naidana English ni tara manga da yelho mi kannaba changsil pa khongjang da laikhedraba mahiroi sapam Robin Hood na irei ba ki damak thawaina pontha pi khibada lamjing maira mingthol fangki Laipak kidamak yellow mi kunai kidamak mairoi ama oina saruk yabada thokkiba thodok adu mamal leitaba itam chambanate ngasi su mangna ningjanaba pamjanaba sing mai paktre ningan nabalektina mai paknabi khongjang changsinaba sem sare July kundagi hogadariba Manipur Legislative Assembly gi nongju mifamda miyamna pamba bill ama soidana pokthok lagani haiba chief minister dagi taba phanglei masida miyamna yadaba bill oirabadi haunaba naidana miyam gi khongjang changsingani JCILPS na laikang asina kari fireb lauri chingmi tamina kari fireb lauri haibadu munna yengli hainasu Arjun Telhaibna fongdorni pamjaramba malinjaramba ado gasi su koi mai pakri madu namuta koi ninga nabalaitana koi sem sari miyam punamagna hanaki lakadoriba July kundaki tawgani hai base mase assembly da thokuna miyam na pamba makhali bill do thokani hai bagi thada mangati hai pen siam ki mageni ki base masida kai tayun na ba miyam na pamba ba yum da masak yaw badu bill thol bata aragadi khata na sem saba hawna ba nai dana miyam ga kalma me na bala ma ki tanda lakre na khali Manipur University ki Assistant Director of Sports ki Loisang ngarang hing nongyai da sakang da basing na mai thaduk le hari mai chakpa du da university asigi maroi bache chang amadi office record kaya yaukre masida natna sports ki medal fanglak kraba mahirui kaya gi certificate sing su yaukre hari mai chak kraba ka adu Manipur University ki Dr. Kamal Indoor Hall ga thanana leibani Loisang adu mai chakli haibai pau tabadagi fire service kangbu amal laktuna mai muthat ki University adu tamliba mairoi singnasu mai muthatna hona ba adu da mateng pangki thokdok thokfam adu da ngasi education minister Rajesh Syam laktuna yengsin kebaga loina minister na paumi sing da hai Manipur University da thori wathok ki matang da muta amadi musuga athu matam da chief minister ga wari sanaduna yanaba purakna hona ragani mai sangda yekhai thingai ba pibiganu haina miam koksat ama chat khibada ngairingi da asigma thokdok thokpa asi laibak thibani thokdok asigi matung da amuk handa tawidana basu minister na apel tawkibaga loina Manipur University watho asi matang da waroisin ama puraktuna mairoi sing mahimasing tambada ayet apan pidana ba lengak asina honari amaramda thokdok asig matang da ngasi muta musa amadi musugi apan mifam ama muta gi office da professor I tomana mai tangbal logdun pangtok kare mifam basina sports loisang mai thadok lamba amadi university asigi oirak liba wathoki matang da condemn tawki
Tayama Charitable Trust Kaksingi Taret Suba Mapok Kumon Thorum Trust ki Nauna Saba Office Sanglen Sanga Bagalona Lairaba Amadi Kana Lejadraba Ahal Singh Amasung Lenga ki School Tamba Board of Secondary Education Naloba High School Living Certificate Examination Lising the Tarnipanda First Division Mai Palak Kraba Kaksing Amadi Kaksingi Kulonaba Leminariba Mio Hero Chingda Kudol Pibagi Thorum Ama Pangtokre Tayama Charitable Trust Kaksing na Sanduna Pang Kaksing District Kaksing Lengang da Pangtokiba Thorum Aduda Y Surchandra MLA Kaksing Assembly Constituency na Atoyo Mitung Mayanglamam Yaima Founder President Tayama Charitable Trust na Thorumapu Naurem Amuyama Tabaktagi Potharaba Oja Amasung Dr. Nomaikem Pramodini Lecturer Kaksing Higher Secondary School Anina Akana Mitung Sing Oina Sarugya Ke Ngasigi Thorumaduda Lairaba Amasung Kanala Jidraba Al Taramathoida Kambal Amamamga Selgi Tengbang Pidun Ikai Kunabu Utki Lenga ki School Tamba Board of Secondary Education Manipur Lauba High School Living Certificate Examination Lising Tarani Panda First Division the Mai Pala Kraba Kaksing Amasung Kaksingi Kulunaba Ladiba Mahiroi Taramathoidasu Makoina Makataba Mai Masil Tambada Tengbang Naba Cycle Amamam Trustki Makedi Kudol Tamduna Pulling Togat Utki Directorate of Information and Public Relations DIPR Government of Manipur Sandra Kangpopi District Chalwa Village the Laiba Twilha Kol Sing Saibi Yangluduna Sing Saibi Sing Matang the Nubit Humnigoeva Tizin Kongchat Amasat Kray Twilha Kol Sing Saibi Asi Chalwa Ching Chingdo Laibani Twilha Haibadi Sing Chaibi Kol Haibana Singjau Haibani Sing Sang Asida Sing Saibi Ahumlay Sing Saibi Twilha Kol Asi Yaunana Pada Akut Atongil Lamhang Amadi Asukpa Umang Ama Faudana Chatli Kangpopi District Ibang the Ladiba Chalwa Village Mahuksa Gining Tizabim from Ama Oirba Yum Saniyan Kairom Laiba Apipakul Amani Tuilha Kol Ising Saibi Fit Sanipan Muk Wangi DIPR team Aduna Chalwa Kulgi Kunza Singh Unabada Kunza Singh Makedagi District Asigi Headquarters ga lambi thong ningthijana faunaduna kul asigi saukat thorang sing packet hanaba pambagi wafam sing phongdok laduna veterinary center amadi health sub center amba likat haningbagi apamba su phongdoraki Khunja Singh aduna tribal affairs and hill areas and fisheries department ki minister and kayasi amasung youth affairs sports and irrigation and flood control minister Latpau Haukipu khulduda lapi bagi damak thagar phongdoki Indo-Myanmar border pillar number Marifumathoi Chay and Basibu Yangsina Oina Haukiba Irai July Tarukta State Asigi Revenue Minister Karam Siam Kwatada Lakramatung Tanaba Nimit Tangjan Mit Asisu Manipur Pradesh BJP team Ama Kwatada Tunglakre BJP Manipuri Secretary Administration Sri K. Saranul Chingbat Kupu Aduda BJP Manipuri Hanagi President Maimam Borot Hanagi Legislative Assembly Speaker Oiramba Haubam Borbabu Nachingba Amadi BJP gi Thomi Kayagaloina Say Nadibamapam Aduda Changsilore Kutpu Aduda Saru Yaruba BJP Manipur Pradesh Media Coordinator Sri Chingangbam Chidanand Singan Hai Karam Siam Honorable Minister Libianu Lapu Kungsa Aduda Landam Asiki Ekoi Kothaki Ekoi Village Authority Miyam Ekoi miscommunication natagana nungaitaba kaino amakak message amakak aikogi laiba oina uba tasengmadi madu laibadi nattaba kothagi miyamna yohanningiba asengba aikoi traditional boundary ni haidna kothagi lamni haidna leiramba mafam aduga changsi haibada changmudu khudong chagidaba gi adugi nungainadaba amakak leirambadu ngasidi aikoina mafam adu yongna kothagi miyamna manipurgi miyamna kothagi kogi leijariba ahlaman ipai akoi ipai sa kharasina Sidi imai bela ko yaurkana mafum changmure Say na balai bangam khay siga sagonari ba kwathai Khunja Singna hairibadi boundary pillar number Marifumathoi asi Myanmar amadi Manipur gi marakta chelba turel macha asigi wangmada lairambani adubu haujikna turel asi lansilaktuna Manipur ngam khay de jungsilambani haujik kwathagi Khunja Singna henjil ai hairiba saruk asi Myanmar nasu sajinadana mongsong oina lairi hairi Myanmar gi rubber plantation Tauriba Ngamkai Adudagi Lansilatuna Kariguma Tab Amata Packet Palate, or River Masida
लेटाफम खंगदब खुंजा अमना हाय तामसिदा ngसाई तामनिदगी मखाजेदा पिल्लर ले अचौवा मजि काकला अचौवा मजेदा पिल्लर दुदगी मसुमना कापी दउदु कापतना सोमदा लागलगा मसि सेने ने हायरे मदगी सोमजेदा मक चलगा मजेदा मक ताम मजेदा आ सतांग ताई दो मसिनि मयाई से जिते ओने तो लमजि खरादने सानरी से ngसाई तुरेन दु लैरमनेना लान मदु तनबगी हैबे तारा All Kakching Students Union Aksu Headquarter Kakching National All Kakching Students Union Kakching gi Kuntarulak Suba Foundation Day ga mari lena first district level painting competition lising nitar nipan ngasi Kakching Maylekai multipurpose hall da ayuk pung taramatoi tawad pangthokre category ahum thona kaidoktuna pangthokiba painting competition adu da tongan tongan school kayadagi mairoi chatruk lomna saruk yaki painting competition asi category A gi thimna tree plantation aduga category B amadi C gina plant tree to save world haibasida changdamna kibani nakalamaram danga si pangthok kiba competition gi result haidokre competition gi result asi aksu gi office amadi exam pangthok kiba mayai lekai multipurpose hall dagi yenglaba yagani aduga competition asida makom mathang tar laba singda mana matum laliba tang tar ni thoida library and information center Kakching da pangthok kadoriba All Kakching Students Union gi Kuntarulak Suba Foundation Day gi thorom da yentokani haina All Kakching Students Union gi president ki cherol mana fongdorakli MSF Vice President Ningthojam Jugesor bu mamang tha tang kunithoi gi numidang da mayum da hanba lambi kumalam park ISBT mapada masak khangdaba gari thomlamba da gi tang kunmanga da lakanaba ngamdan lekidaba da chenaba gari amadi mihat pa phagal haina mangna tamlamba Jawaharlal Nehru Navodaya Vidyalaya Yaralpat Imphal Iski Alumni Association rally chatuna khorai kendri MLA da ngasi memorandum pisin krei Chingmairong mamang lekai community hall lechat ki rally adu khorai thungam lekai fawba chalaga wakan mifam pangtoktuna protest tauki rally adu gi placard singda imung manungi minung si yenglaga iral yajab thokpirau justice delay justice denied Jugesor bu tamchina thonumba gari amadi masida chenari ba gari sing atu da phabiu haiba warol sing ek Alumni Association gi General Secretary Jackie Chana Fongdorapada misi asida chenaba music amadi gari sing atu ba putoktuna atuma while adu lebak miyam da putokpiu masi thabak to ontok ta tarbadi Manipur da leiriba JNB kaptanatna Bharat punbu da leiriba JNB alumni khudingmapu khongjang asida sawgolakani fongdoke Yogana Hatsang Fana Nada Yaktana Tamnabagi Pandam da ngasi ayuk tawal sabal tongba awang lekaida Laiba Royal Development Association RDA gi community hall da yoga session program ama pangthokre IGAR South ki mijeng makha da Thawal da laiba B Delta Hill gi CO 26 Assam Rifles na Thawal sabal tongba awang lekai gi maira paibi amasung Royal Development Association RDA ga punna khosam naduna pangthokiba free yoga session aduda lamdam adugi ima ibel mairoi amadi naha punna mioi chama romda Assam Rifles ki yoga instructors singna takpi tambiki 26 AR gi maikaidagi makha tana khul adugi oina packet payaba chakot thorangi thabak singsu packet naba hona kigani haina AR gi maikaidagi fogdolomki Amuramda mafam adugi khunja singda AR na yoga gi session ama pangthok piduna hakchang fana nada yektuna thamnaba yoga takpi tambira bagi damakta su AR bu khunja singna tagar phongdolaki All Manipur Riflemen Biba Bosi completed batch 2016 na palibalenga kasida haukiba July 3 fawing manungda chap ama khangan binaba haijakraba fawbada lenga kasina karigumba response ama fawa pirak trabanina ngasi ahing nongyai dagi Manipur pomba pung nipang total shutdown tarogani shutdown asida lining light hole electricity water supply amadi medical hariba sing asidi counciloi kanagumana shutdown manungda apapata tholabadi madugi thogdang punamak lengang na pugadabini haina biba bosi completed candidate 2016 gi JSC na thador pachero lamana khangalali Congress tagi kaya karakpa Hairok Nagar Panchayat ki councillor ani BJP da changlak le BJP da changlak laba councillor ani adudi Hairok Nagar Panchayat ki ward number
अनि की काउंसिलर टोकचोम दोरेन अमदी काउंसिलर लाइस्टम इमेम नि मकोय अनिबु ngasi बीजेपी न सिंदना पार्टी से ऑफिस हराउ तरान ओखरे तरुमसिदा सरुया किबा हाइरोक एससी की एमएलए सु ओइबा एजुकेशन मिनिस्टर टीएस राजेश नायक की सेंटर द पालिबा बीजेपी लेंगा पुलुसिंगलेबा नरेंद्र मोदी की मिजेंग मखादा मणिपुर लेंगांगना लमदम मसिगी मियाम चप मानबा थाकत लेमिनगदबनी अमदी पुन्ना चौखट मिनगदबनी हाइबा पांडम थमले मान मखा ताना हाई की अफब थबक तौमिनसी हाइदुन ngasi बीजेपी द काउंसिलर अनि असि चंगलकपनी लेंगाक असिना पैकेलेबा स्कीम कया असि मियामदा अचान मिराई नाइदना मपुंग फाना फंगनबगी पांजमदा नौना सेमला बीजेपी काउंसिलर हाइरोक नगर पंचायत असिना पुन्ना होनमिनसी अमरमदा ngasi चंगलिबा कांग्रेस की काउंसिलर अनि असि थारगा बीजेपी काउंसिलर तरुक सुखिबगा लोइना बीजेपी काउंसिल हाइरोक नगर पंचायत सेमदना लाइस्टम नुंगसि सनाना चेयरपर्सन अमदि थोकचोम बीरजितना वाइस चेयरपर्सन खनख्रे हाइरोक नगर पंचायत की काउंसिलर मापल लेबगी मनुदा बीजेपी ने काउंसिलर तरुक ओइदुना लेंगाक सेमखिबनी अदुगा लेमहौरिबा अहुमना कांग्रेस न पाइहौरी थोरमसिदा बीजेपी की वाइस प्रेसिडेंट सलाम जोई बीजेपी की जनरल सेक्रेटरी के शरद कुमार टोबल जेपी की अध्यक्ष हसीना बेगम बीजेपी महिला मोर्चा की सेक्रेटरी उल्का युमनाम सुसरुया की ngasi ayuki pung taramathoirum taba adwaida barak turel gi hanging bridge adu bharatiya company gi haiba NAN truck MN01 AA 1074 ama leipak puduna barak thong romda thoujin lakpada tekpadagi gari kya lanba ngamdana leire hairi adubu hanagi thong ariba adudadi light vehicles amadi two wheeler gari singdi chathalli yadaba thong asi sembada numit nini rom changlaba yai hairi ngasi gi thodok asi barak 2 sibilong da thabak suriba bharatiya company gi haiba truck ama leipak puduna barak Kombiron dagi sibilong chatnaba lanthorappada tekkibani hairi Bharatiya Private Limited Company gi supervisor Mr Anand haibada thong adu hanadagi phibam soktun leirabani thong makha gi clam adu crack chatuna leibani makha da oi banina mina udaba dagi gari adu thoujilakpadagi tekkibani hairi July 13 fawbagi manungda thong adu repair tawraga yahangani hai manung asida passenger puba gari macha singdi ariba thong aduda chatpa yagani hari makha tana haibada imphal rom thoknaba pot thanna yorba truck chama yankai amadi jiribam changnaba hangba truck chama hena panun leiri hari aduga yargadi jiribam dagi pot thanna yorba truck sing thabak suringai manung sida tharak tanabagi su makha tana phongduraki hari Senior Congress leader amasung hanagi Union Minister P Chidambaram gi mayumdagi lupa lakh anirom gi jewels amadi sel huran krehairi senior official amana haiki Chennai deleba P Chidambaram gi yumdagi huran ke badu sel oina lupa lakh amamakai amadi sanagi lighting lupa lakh amarom gi ni hairi yum aduda thabak tawba mioi kharagi fingerprint lokre hairi Chidambaram gi yum adu police security laibani FIR ama file tokre amaromda imung manung nadi adugma thokdok thokkiba leiti hairi sanabagi pau Russia na yumbi oduna team kontra ni thoina saruk yadna pangthok liba kunmatoi suba World Cup ki semi final lineup tokre thasi ki taragi numidang pung taram thoi makai da France ka Belgium ga hanba semi final thenagani ani suba semi final tang taramathoi gi numidang pung taram thoi makai da England ga Croatia ga thenagani France World Cup की हिस्ट्री द सोक लिसिंग मचमापन मरफुद्रा निपान द ब्राजील बु अहम सुनोय द माइथि पीदुना विनर ओइखिबनी मदुगी मखा तारपदा सोक लिसिंग नि तरुक द जर्मनी द पांगथोकिबा वर्ल्ड कप द इटलीना फाइनल अहम अमदा माइथि पीदुना अनि सुबताखि फ्रांस के लंबा तौगदर बेल्जियम वर्ल्ड कप की हिस्ट्री द अमुक्ता विनर ओइबंगम खिद्रे अमरोमदा अनि सुबह सेमी फाइनल द क्रोएशिया गा थेनगदर इंग्लैंड वर्ल्ड कप की हिस्ट्री द लिसिंग मचापन हुंफु तरुक द जर्मनी बु मरी अनि द माइथि पीदुना विनर ओइख्रबनी लंबा तौगदर क्रोएशिया वर्ल्ड कप की हिस्ट्री द अमुक्ता विनर ओइबंग अमदी रनर्स अप ताबंगम खिद्रे ngarang sana kiba match ta Croatia na yumbu Russia bu penalty kauna bada mari ahum da maithie peki team animak normal time da panjal amamam laina duna draw leibadagi ahen matam hapada su panjal amamam chana duna draw oibadagi penalty na decide tawbada Croatia na Russia bu maithie peki bani
मदुना युम्बु रोसिया की यामना चाउना निंगबा काहेनखी क्रोएशिया ने युम्बु रशिया माइथी पेखिबदा रूसिया की मसिंग याम बाबोक्सिंग ममित्तगी पिरांग सिंटनकी क्रोएशिया वर्ल्ड कप की हिस्ट्री दा अहानबा सेमीफाइनल चंगबा टीम नि हंदकी फुटबॉल सिदा येंगबा तारबदी सनरिसिंग यांगबा अटैक एंड काउंटर अटैक अमदी फाइटिंग स्पीड अदुगी तुगानबा कया उकी हौगतलक्लिबा नहा ओरिबा सनरि कया हेसिंगबा अदु हंदकी मैचिंग असिदा उकी लोनेना मालेमगी अफबा टीम कया ग्रुप चंगबा ngamdana लेहुखिबा असिसु वर्ल्ड कप की हिस्ट्री नि हाइबा याय हौजिक अरोइबदा मरोइबा पाउ अमुखना पेजरे लमजिंग मैरा सापम रॉबिन हुड लेखिदबगी अहुम सुबनिंग सिंह थौरम पांगथोक्तुना हाइकत लेकत तमख्रे तायामा चैरिटेबल ट्रस्ट ना मैरोइ सिंह साइकिल यंथोख्रे लोइनना फर्स्ट डिस्ट्रिक्ट लेवल पेंटिंग कंपटीशन कैटेगरी अहुम द पांगथोख्रे ngasi gi damak tadi इमेज पाउदम पिजब मतंग से लुसिनजरे मियामबो अमुक हना खुरुमजरे।